Kuki ni singna Kangpokpi District ki daily village ki yumgi amagi wall diesel haijinduna Meetei-kuki Hotnaramle. Ngara numidang pung tararum taba matamda Kangpokpi ki daily village ta lebi yum amagi wall Kuki Lamhenba singna diesel haijinduna Meetei-kuki Hotnaramle. CCTV footage ki matungina sakhangdaba Kuki gi miyoi khara Mahindra Bolero amada daily village ta laglaga national highway ga thangna lairiba yum adugi wall diesel haijinduna Meetei-kuki Hotnaramkhibani hairi thaudo asigi matangda daily village authority ki maikei digi yamna kana yaningdaba phongdoktuna thawong asi criminal gi oiba thawong amani Kuki gi miyoi singaduna yum adubu Meetei-kuki Hotnaramkhiba thawong adu private property de attack tawnaba hotnabada natana khulladuda matam kuina digi hauna santi amasum nungsi sanana laminarakhiba saktam adu thugainaba honabani daily village asi matam punamakta unity amasum nungsi sanana laminanabagi symbol am oina lerakhibani mafam aduda St. Francis de Sales Higher Secondary School amasu lingduna community khudimaki mahairoi kyabo mai masing tambiduna lakibani community khudimaki miyoi kayasu mapamadura nungsi sanana leirakhibadana tana local church na masida sagotlibani adubo ngarang Kuki gi miyoi khara laklaga wall da thaw haijinduna Meitei-kuki Hotnaramkhiba thawong adu mapamadura nungsi sanana laiminarakhiba masum santi oina leirakhiba phiba madu thugaina bohonabani asigumba phiba marakta tangdo laita daba tokhai tokhai tanaba masum akiba pibigi thong asi akan mamong ni yandi thaudo asigi matangda ngarang mari lainari bisingna atuba miyeng sangduna thaudo asida chenari bising adu masa khangdoktuna aingi thongda matik sabada ni pigadabani loinana mafam adura asigumba thaudo asi amuhana thoktanaba amadi mafam adura leiriba miyamsing asoi angam yaudana santi oina leinaba mathau taba thabaksing lokhorkadabani so hairi Village Council ki maikaidigi su mafam adura leiriba miyam asoi angam yaudana santi oina leinaba amatu oina lepli hairaduna mafam adura leiminariba community singi marakta nungsi sanaba amasum amatu oibigi phiba matu akaiba piraknaba hotnaba khudimak sapsana thengnagani hairena su pawsta makhatari Kangpokpi District khuntak lansikri Ukhrul District ki Molam khulda village volunteer ani hatkhiba gi mayokta Committee on Tribal Unity na kaukiba pung taragi total shutdown na maram oiraga Kangpokpi District khuntak lansikri ngara ayu pung taruk ta gi hauraga numidang wairam pung mari fawba Kangpokpi District ta sathagadaba total shutdown asina mausa gi punsi da sound akaiba pikri total shutdown asina maram oiraga dukan amati atai business establishment sing thong hangna khidi mairoisang singsu thong lo nakhi lambi da gari satpigi sangka hena hantha thinaki nalai khidraba miweni edu ki aroiba mathomangam ngarang phawba haijangda leiba martyr cemetery da pangthokhi hadi Manipur lenga state force power amata leiramdri kokomi gi miyeng makhada ngarang tuan maikei digi masing yamlaba miyamna point taret yawa Memorandum Chief Minister Pisingkri Chief Minister Unaruraba matungda tholakhibe Khetrigau Assembly constituency gi thingwai Devala Kaubinu PM na permission phongdokhibada miyam gi maikei digi wahang teret yawa memorandum pisingkiba du Chief Minister na response amata pirakthri state forcing su power leithri hanagi Chief Minister ibobi gi matamdri state forcing asi yamna power lerami adu bhojti center na khudingmak control tokhibana state force na law and order ngakpada khudong sadaba mayukna bani haina phongdorakri miyamna makhatana tampakta hauzik misimina gi thaudo kya thokli bisi kari gino karamna lakshina na bohonari begi haina hangbada Chief Minister na state asi gi leijariba force asi masing yamdi mapal gi state khara hauzik mikhal pangthukli mikhal loiraba matungda ahenba security force laklabadi law and order maintain tawbangamani matam khari sangigani center ki maikei digi Assam Rifles personnel sing thajilak te herakplai thajilak herakplai adumoina mak Chief Minister ki maikei digi Assam Rifles thajilakpada hainingdaba utpaga loinana border security force oina thabiraknaba khangankhri mikhal loiraba matungda ahenba forcing laklabadi irang asi laksinba ngamgani haibigi wafam phongdorakhi hairi Chief Minister unabada yarurubi memsna kaubi amana phongdokhibada haujumaki oina thoklibi irang asi lusinanaba kari thoksil leibigi hangbada CM gi maikei matam khara sangkhigani haina pakhum pirakhi hairi Kuki ani gi hakchang lairon changkhri Nan Urkhul District ki Litan Police Station ki manung sanba Mulam Village ta tangkhulamadi Kuki ko thokna bigi thaudokta laikhidraba Kuki ani edudi Churchampur District ki Singa Subdivision gi Haijang Village ta gi Paumilun
haulai sei kungan thui amadi Kangpokpi District ki ke Khonom Village ki letlan sit house sei nipuga mathoi ni haina masak maming khangmang khre hari miyo ani laikidaba sigidama kotuna ayuk pung taruk tagina nungthil pung mari phawba total shutdown satharkhibadu loisinkibaga loinana miyo ani edugi mathau mangam pangthoktuna lairon sakre hari ngarang miyungba matungda Phaijangi Martyrs Centenary da aroibe ikai khumna utpaga loinana lairon chanbegi thorom pangtoki total shutdown maram oiduna National Highway 2 Imphal Dimapur lambi paringda gari sing satok sin tawba lepnaki amadi lalon itiki thabak thoram sing lepnaki hainasu pausna makhatari Guwahati da Chuchampur ki nupi mari lupa crore taret ki drug kona na fari Chuchampur duna drug racket ama thugai duna lupa crore manga henbagi drug fagat khri ngarang thang junumi ke ayukta Guwahati ki Amingaon area da Assam police na Chuchampur ki nupi mari lupa crore taret ki belu oigadaba yamlaba drug kona na fari Assam police na fort ki aduda drug singa dubu puthok pusin tawo maru oiba courier ama su fari hari Draka kona na farba Manipur ki nupi singa dudi lamnai kim sai ni sai kunga manga hoinai ga sai kunga mari kimnai then sai kunthra ka taru amasu ngapi khawi damthang haukip sai kunthra ka taru kobunupi amana lit tauba maming leraba narcotic courier kangbu amana yamlaba drug consignment ama lower Assam thakina ba Amingaon area da deliver tawgadori habi akanaba paw ma phangmadagi hairiba jaga du operation sataki hairiba operation adu da damthang haukip yauna atopa nupi ahum ama support ki makhoi digi heroin gram sanipan ga kunthra ga tret yawba tuan ma soft case humfu ga nithoi recover toki farab drug singa du market lupa crore taret ki belu oigani damthang haukip ka loinana faraba Chuchampur gi miyoi mari edugi mathakta FIR lokatuna drug singa sigi trafficking network singa si ningthina khangdukna ba investigation gi thabak sa thari hari Amaramda Indian Security Force na nan Myanmar ga lo na Chuchampur District ki area da sataki be anti narcotic operation da interstate drug smuggling racket ama thugai ki baga loinana market lupa crore manga gi belu oiga da yamla be heroin ama sum raw opium sing fogal hari Pausna makatana hairi pina anti narcotic operation adu da tuan soft case samri ga humdra ga mari da yoramba heroin kg 5.4 amasum raw opium kg 11.7 fatki akanaba pau phangbadigi Central Security Force amasum State Police ka loinana Myanmar ga lo na Chuchampur District ki Singhar Police Station ki manung sanba Bangkot area da ahan bigi oina operation satakhi operation adu da drugs adu lalonba Haryana gi Gurgaon Sakarpur dagi Hangkhalian Singat ki Bungmun Village dagi Nungmunglan amasum Ginan thang goite yaw 4-wheeler gari amaga kona na fakatki joint team aduna Haryana da pukhina yamlo drug consignment adu fakat pagam khibeni atop operation amadana Chuchampur police station gi manung sanba Saidan Village dagi Samuel Guiti sai kunga nipan kowami amasuma ki mayum dagi raw opium kg 11.7 tuan ba bag taraga ni thoida hapnak leram dagi fakat khiyari